Lengakna Mahirui-singgidamak lepley fast track court semduna NET UC examination paper leak ohenbada chenaba pumnamak chairak pinanaba hotnargani haina Prime Minister Narendra Modi na phongdokhrei wafum ase ngarang ahing pung 12 minute 52 da Prime Minister Narendra Modi na social media da thagalakpa selfie video amada phongdorakibane selfie video aduda Prime Minister Narendra Modi na hai NET UC examination paper leak ase apikpa issue amanate case asida chenaba khudingmak chairak fanghanaba amadi makhoi mathakta ahakpa action lokhatnaba cabinet na warip laurei cabinet mipam aduna fast track court sing semduna maralaiba khudingmak chairak fanghanaba propose tawragani Prime Minister na selfie video namduna miyamda paujel piraktiba ase mamangda television da thoktuna warul thamlamba adudagi khara khajek tonganbana mahaki warul adu chahi nauriba audience singda target tawbani haibasu mayek sengna uba fanglei minute ahum rom sangba selfie video aduna digital audience singda akhanaba meeting thamli video adu haurakpada leiba asigi mahairi singda Prime Minister Narendra Modi na marup sing haina address tawri mahakna video adu da hai paper leak case ase apikpa case amanate masina mahairi lakaya amadi makoigi mama mapa kaya awafamda tahalibane maramaduna case ase hack thoklakpadagi ngasi fawbada lengakna khongthang kaya ama lokhatuna lakli mara leiba kaya amasu fagatuna hojik jail da leiri haiki और देश भर में उत्तीर्ण हो गए विद्यार्थियों की खुशियों की खबरें भी आ रही है लेकिन हम वहां पर संतोष मानने वाले लोगों में से नहीं है और इसलिए मैंने आज फास्ट ट्रैक कोर्ट के लिए विभागों को निर्देश दिए थे आज विभागों ने लगातार मेहनत करके देर रात मुझे मुसद्दा भी दे दिया फास्ट ट्रैक कोर्ट और कठोर सजा के प्रावधान के साथ का ये मुसद्दा कल कैबिनेट में चर्चा होगी कैबिनेट के साथियों के सुझाव के बाद उसका अंतिम रूप दिया जाएगा और सोमवार से संसद का दूसरा सप्ताह शुरू हो रहा है तब जल्द से जल्द उस बिल को सदन में पारित कराने का प्रयास किया जाएगा